Manipur machet tanaba kanglup amana tamnana haurakpa lanne CM Haujik Manipur thokliba irang ase Manipur thugairaga tongan balaibak ama semnaba kanglup amana matam kayagi mamangdagi manglakpa manglana magi makhada satharakiba landani haina Chief Minister Nongthongbam Birena phongdokre Times of India na akhanana loba interview amada Manipur thokliba tha manga helaba irang ase kari maramdagi haurakibano haibagi matangda Manipur gi Chief Minister N Biren na mathaki wafam ase phongdokladuna mahakna hai Manipur laingakna drug ki mayokta lan satharakpa Indian Forest Act 1927 Manipur da implement tauba amade illegal immigrants ing masak khangdoknaba thaurang laukhalakpadagi Manipur gi lam lauraga tongan balaibak ama semba haiba makhoi gi manglana duna mangda thamlaga Manipur gi chingi kanglup amada illegal immigrants ing na sawgatlaga peace rally amagi marumda lan ase satharakpa hokibane Chief Minister na makha taraduna Manipur da thokliba irang ase Maitai bu Constitution ki Scheduled Tribe ST lista chalanaba thabak laukhanaba High Court of Manipur na takiba order amaga natraga dharmaga mari lainana haurakhiba nate haina su phongdokhe Times of India na makata na hanglakpa wahang amagi matangda Chief Minister na hai Manipur da hojik thokliba irang ase Mizo singi khut yawi haibadi ai khande adumakpu mathang thada pangthokadoriba Mizoram Assembly mikhal asida political gi oiba midyengda Mizoram gi Chief Minister Joram Thanga amade atai lusingba kharana Thokli bairang asiga mari lainaba wafam sing phongdokhibadi lairamba yai lan haurakliba kanglup ko wari sanaduna irang asi laksinabagi thaurang laukhatpa lairabra haina hangba wahang amagi paukhumda Chief Minister na hai state amadi center laingangna hana wari sanaba haure adubu Manipur gi integrity gi wafam Manipur da lona sangsilakpa sing khunda leita bagi wafam natraga popi pambi thaba thingba haidi wafam sing asigi matangda de karigumba mawong amata da yasinaba tauroi Manipur da khunda leitariba kanglup singi oiba base year ama semliba sigi mamang chahi chamagi mamangda Manipur da changlatuna leirakpa kanglup singde makhoi na leidiba mafam aduda leiba adumag yagani adubo anauba lam ama leibadi yaroi makhoi maselgi marakta leiba yonba tawbade karisu kaidi haina Chief Minister na phongdokhe khut thongnariba kanglup anigi marakta amana state force ta thajadaba aduga amana central force ta thajadabage wafam ama lakliba sigi matangda hangba wahang amada Chief Minister na hai Security Force ki mathaude national amasung state po ngaksen bane masida makoina kanglup amada tongba natraga tongdabagi wafam leite Manipur da thokliba irang asina mayumakai mai thadokibadage lanjena duna relief camp sing da sangjafam lawduna leiriba sing amade irang asida sogapan nangkhiba sing da state lainga ki maikei dage karamba compensation pinaba thaurang leibagi haina hangba wahang amagi matangda Chief Minister N Biren hai Surachanpur amasung Kangpokpida hangliba relief camp sing yauna Relief camp sing leiriba mafam sing da laingangna inmate singi senthok lambi pinaba skill training sing pibaga loinana workset sing sakhre masana thabak paikhatchaba ngamnaba laingangna inmate sing da chahigi oina lupa lising manga piraga nei makhoi gi nongmagi tangai fadaba changba polam sing leinabage laingangna thani ahum kanaraga lupa lising amamam pire masigi mathakta laingangna inmate singi marakta ana ayak yawrakpa sing lemna ana layeng pibagi mathakta pungning wakhal gi ana ba leirakpa amade lehendana ba expert sing na counseling pibagi thabak sathari haina so Chief Minister na makhata na phongdokhe